menstrual hygiene leitrabadi nupi singda kari kari torukpa yai amadi karamba laina sing narakpa yai kari section tharong lokhat kadage kari togdage masi matang da kharta miros akoina menstruation haibata argadi thagi khungkap lakpa haibako ado masi akoina Manipur da khatana te Prithvi pumada haitare masi taboo stigmas mayam ama leigre masi da lan information mayam je thaina dagi dum pirakpa akhoi da su ahan singna khoigi adumaina tawba phai phatte kaina ga haiba mayam ama le but akoina aina sigi feel sid haitare sigi awareness 2019 dagi piba haujarak pane menstruation gi matang da aduga mamang chahi da ai gi larik se kano launch tawjogi bane adu matang da aina survey loba matam sida akoina khoigi sigi matang na khangdaba haitare aidi si yaud taragadi mama ama oiba haibase yaroi doineba aduna akoina sigi yamna natural oiba biological process ama je haitare masi ai adu laktringai da hana kaidawra ino se hana haijaramgeba ihan hanbada akoina khoigi period lakpa natraga mens lakpa na hainari se matam amadadi haitare yamna 80s 90s matam dadi wahai sibok ta panba haitare panba yanaram debako but 2000 changakpadagi de haitare akoina national health mission naga program mayam scheme mayam lakpadagi mashi akoigi awareness program ama or scheme sanitary pad yenthokpagi program ama akoigi free da dagi hong na phanganbaga yam laiba so aina khangjalakpa knowledge ki matungina aina survey lobagi matungina haitare masi menstrual hygiene se akoina yamna khangdaba sigi maramda haibdi example oina haiba matamda khoigi hakchang da thagi khongkap la ibase hormone na ngaktane ba masi karam hormone no haiba matamda khoina khoigi brain da hypothalamus na reason ama yauri masigi reason sida haitare masigi reason sina hormone ama puthoiba gonadotropin releasing hormone na khoigi GnRH na ama puthoiba aduna ma sina haitare pituitary gland sida haitare brain da yawba reason ama ne ma so duda akoina pituitary gland sida mana stimulate tawraga LH haiba ko hormone amga FSH ko hormone amga putholeba masi hormone mayam amadi nupi gi ovary na puthoiba hormone mayam sina haitare tawholak pane ba menstruation se haitare aduda khangdaba mayam ama haibadi wari se mayam dagi thaina dagi tanara akanda lan information je sum chakhibadagi ne basi hygiene gi wafam ga se yamna tongan ba amda leikrise aduda akoina tasengna makidi akoigi angang khawsida haitare khwaidagi manung thangba layer se endometrium kawe masigi layer se kaitharakpa karigi kaitharai no haiba matamda nupi da yawba progesterone ko hormone je khangnem nem dharakpadagi masi vagina the blood flow out torokpadune ba menstruation haise ado menstruation haise masi neba aduda masi da face mayam ama leigre aduda adubu kaidoge haiba matamda si je akoina hygiene leita taragadi yam main oiba hozik khoigi UTI khoigi reproductive tract infection laiba urinary tract infection laiba cervical cancer kaina haise haibidi example oina haiba matamda akoina akoi Manipur da hana yenga se akoigi school singda school sing se akoina hozik khoigi kano da khoigi dem college da gadi ai sanitary vending machine thamba haibadi laiba khangjai but akoina masi akoina kai haitare Manipur dadi kashu laitaba pot ama oina uiba haidi menstruation hygiene se haitare kashu natte ana haiba khanba ama laiba but aigi motadi angang nupi ama haiba se mama oiba matamda menstruation tawdaba yadi my life sida hayeng mama oidraso akoida mu blame tawbiragani aduduna kaidoga haiba matamda oina bagi damakta masi akoi hygiene ta hobase precaution je am mathau taeba aduna akoina school sing sida so haitare whether it is a private school or government school da budi scheme gumma me ama leire but private school da akoina akoigi sanitation haitare ko ising marang kaina phangdaba adagi yam mot pa hygiene leitaba suguma mayam sina nupi da haitare infection thonba infection se arrive infection nate yam kuina sangna taw taragadi akoina urinary tract infection dagi reproductive tract infection lakadoine ba aduna aduguma mayam si lei aduna aina school sing sida so hygiene se nupi gi hoi khoigi washroom budi toana leirongani dubu akoina menstruation management room kaina counseling room kaina khoi school da leiba thengnai ko aduna medic akoigi pot akoigi nara kana pothabam kain leiba aduda aina Manipur gi school sing da so hygiene base akoina akoigi menstruation management room kaina angang nupi mcha sing kitang oiba haitare safety oiba yamna privacy leiba mafam haidi sanitary pad se marang kaina duda phangba
haidi yam tangna natabida akoina hongna angangsingda piba mayumda puhanba yadragasu akoina madudaidu washroom ama manungna thamaga yamna hygiene oiba mawongda haitare tawhaningeba so kaidauge haba matamda akoina period lakpa matamda normally akoigi normal blood flow se akoigi 30 ml mukneba normal akoigi blood release tawise masida akoina sanitary pads kumba hojikti manipurda yamna angangsingda khangnari sidi akoi ma hoigi matamda haitare thaina di cotton gumba sijinarame hai but hojikti chaukhalabai matungina sanitary pad haitare ko sanitary pad la tampons kaina lei aduga menstrual cup kaina lei ba ado menstrual cup kaina tampons kai se manipurda yamna popular oidri ba ko ka hena popular oidri but sanitary pad kumba sidi oire but sanitary pad se every 6 hour khudingi singadabane ba adubu akoi manipurda tawrisidi kamaina tawge haba matamda angang sina khoigi mayumdagidi khoigi period lakpagi page se tharaga sanitary page se thar lani school dadi kedoyaba madugi kedoyaba langthokpham discard tawpham mafam matik chana leitaba amadi ishing marang kaina phangdaba adagi privacy leitabana kedoge haba matamda angang singje adum yum halakpa bokta sanitary page se thajalaga lakpa masi se yam toina tawtaragadi akoigi vagina asda haitare moigi masagi bacteria yauzariba sigi bacteria singje hanjana adum adumaina tawtaragadi toxic stroke syndrome kaina haitare cervical cancer india da khwaidagi nupi da nariba cancer se cervical cancer neba masi one of the main reason ne aduga infertility lakpa haitare akoina khoigi infertility long run da haitare infertility lakpa yabagi reason se machine su oeba haidi infection jo dum tawrabani na khoina ke haitare hakazaba adagi painful oiba adumaina tawbani na kedoba adum hanjan tawtari cervical cancer se laineba main oina handaki khoigi irangi matamda haitare nupi mcha adagi nupi menstruating women haitare mayam ama relief camp da leiba so relief camp da leibase ai sanitary khoigi loop ka haitare nupi loop ka khoi like khoi uripoki loop ka tawraga khoi se kai doya ba kan sanitary page se yen ba chatpa matam se moi gi problem se khoina kai haige ba matam da sanitation phajana leitaba aduga nupi mayam se khoigi ma se khoigi kai haitare hakazaba saba mapan thokpada yam saba suguma complaint mayam se mayam am laeba haidi mayam na di dum sanitary page se donate to biramba adu sugumba se kai doya ba kanda hamba horakpa me tang mari gumba irang thoropagi matam aduaida akhoi je chacharuiba adu daidu da moi gi complaint se khoina khoigi adumaina saba hakazaba tawbadagi haibam leitaba haitare hairo sukana da haidoino kanana tabidoino haibagi adumaina leiba aduna sugumba problem mayam su haidi relief camp ta leibiriba mayam su haitare soidana yengbiragadi haidi yamna khoi sanitary page se toina shinbiba 5 to 6 hours ki manungda sinbiba aduga koina sapon gumba sizina dabida clean water na samthopi ba ko adugumba mayam se aduga khud se yam toina hambiba aduga discard tawba matamda phajana cherang da yomaga discard tawba maram di adudagi amuk akoigi haing ke kasna mu keno tawrakanda laina sandorakpa yae ba ko aduna sigumba laina mayam se nupi da lei aduna si yam main oina khangbi ga dabane na ai mayam da haijaningi